House gi walk out tawba amasung assembly session boycott tawbagi hainabi lichet ama opposition party na leiriba silaibak thibani haina works minister Govindas Konthozam na phongdorakli wafum asing asi chathakiba assembly gi zero award opposition party na assembly session boycott tawkhiba du ki matungda amuk hana tawdana bagi matangda mahakna pukhalakibane minister Govindas Konthozam na zero award ki khudong chaba lawratuna hai manipur da thokliba irang asi loishinana bagi matangda khanasi yade haivi ki tamang opposition party na hauzik chathariba Assembly session asi boycott tawre habiki wafam pauchi singda fonglak pathengnare thong asi taseng laibak thiba mani loidana condemn su tawningi maramdi thokliba irang asi loishinana chief minister na luchinglaga akhanma mongdo honari bani lamdam asidagi mitop khandokdana ba hadakta committee ma su semkhre loinana prime minister unana chief minister office su appointment logani haina chief minister masamang na haiba leikrabani chief minister na thazaba piraba fawba opposition gi maikai digi khanadaba yati haiduna hanjin takshin ba madi house gi walk out tawkhiba si laibak thibani Manipur gi irang asiga mari leina parliament su opposition wafam kaya pukhatuna tongan mamong da maral siduna lakli madupumna mak prime minister na singdokpagi matamdana opposition gi members sing house samata leite thong asi manipur da so dumak pangthoklaga lakli maramaduna opposition party na house gi mapan thokhiba haibasi karisu ngakningai oide assembly session boycott toba haibasi makhoi gi hainabi lichet ama oire aduba assembly session digi opposition party na walk out toriba si makhoi gi member masing yamdaba ki ruling na tabi dravara haina miyam da lana chatkhiba yabu wafam amadi oi madugi lana chatkhiba yabu wafam madu chumthokna ba zero hour gi khudong chaba si lobani matungdadi assembly session boycott tawdana issue khudimak house ningthina khana nainasi hainaso minister Govindas na makhatana appeal tawki house da khanaraba pot ama hanjin khanaba khonaba adugi leader of the house na assurance piraba adu phawada dum hanjin khanaba maduda amukka hena hanjin khanadaba yade hadana house gi mapan thokibase masi yamna laibak thibani haidana I ahanbada thamjage sir masi ekhoi manipur gi assembly house dagi da nate sir when in the parliament opposition gi kambuna honorable prime minister da aduga bharatiya janata party na lusingba NDA sarkar da manipur gi issue sida mayamama accusation piba but when pradhan mantri na mayam na piriba maral singdugi sengdoknanabagi matam lakwa matam didi not a single opposition member was inside the house aduda su walk out tawe aduna ekhoi didi am surprise di oide but laibak na prajana karigino walk out tawriba se sarkar sina mi yamdre dana opposition gi se khallaga karimda tabidrabra haibagi lan house ida satkradra na aina puthok sabani sar aduna boycott tawbasi assembly da natana parliament phau tawbonina yamna ngakningai di oide but habituate boycotting behavior gumba ama leiba oigane na ida dumaina thamjani sa